Ngara numida wairam phongkiba kangleipaki mairagi pause degi maruoiba pau khara khangasaraga miyamda khudo tamjaki Jiribamda posting taba CRPF Personal ama masa mathomna nomai kapsinjaduna sijakre ngarang numida pung mangaram taba matamda Jiribamgi borobektra Police Station manakta leiba kunsuba CRPF Battalion posta post adugi commander oina lairiba Head Constable ama masa matomda service nomaina kapsinjaduna sijakre haire Pawasi na hai Laikhidraba Personal adugi maming Rabindra Kumar kawi masagi sahi kuntraga mga surey Apopagi ming S.I. Rajapal Chan kawi Jamogi Satra Belestagini Mahak post adugi santri post duty tawringaida thawdo adu thokibani nomai kapagi makhol tabadigi post adu da leiba CRPF ki personnel singna changsinduna yengluba matamda mahaki makokta nomaina palaga taduna leiramba thingnaki khudakta PHC borobektor da pukhotuna laikanaki tungda district hospital Jiribamda transport tawraki adubu doctor singna siri hana khangalakibani haire thawdo aduga mari lenyana Jiribam police na case ama lokhatkibaga lonana achiba haksang adu district hospital Jiribamgi mokta postmortem tawnaba thamkhre kari maramgi dama personnel Rabindra Kumar masamatomda suicide tawduna Siribanu habigi maram hauju phabagi oinadi khangba ngamdri haire makhatarapa pauda nupi ama yauna miyoi manga brown sugar kg 2.057 ekonana Sanapati district ki tadubida fare ngarang September 2 ki nongyay matung pung ama makharam taba matamda tadubi police station Sanapati amadi taraga taruk suba Assam Rifles ki combined team amana National Highway 2 Impal Dimapur lambigi tadubi checkpost lambida lakpa gari sing check tawbagi thabak chathabada gypsy gari anida tongduna lakpa nupi amma nupa mari brown sugar sapon cap chamama futareta haptuna purapa kg 2.057 konana fare haire brown sugar ga konana fara bamiyo manga adude Mr. Azahani Amosai kuntraga manga apopo laikidraba Rory Laifam Sanapati district ki Toingam village Mr. Paibai Peter Chaikun ga manga Laifam Sanapati district ki Toingam village Mr. Papore Hari Chaikuntraga manga apopo laikidraba Akho Laifam Sanapati district ki Makan Khuman village Mr. Tillau Sebastian Chaikun ga mga apopo laikidraba Seba Laifam Sanapati district ki Toingam village amadi Mistress K. Athini Sahara Chainifug Humdoi Mapurabi Maming Si Ice Loli Laifam Sanapati district ki Makredui Bidesagini Miyoi mga asina makoy na tonglagpa maruti Gypsy ani registration number ML06C1733 amadi NL06C001 asigi bodigi sarukta lotuna brown sugar sing adu purakpani brown sugar sing asig alonyana mobile phone mga amasu pagalay para ba miyoy sing asigi mathagta tadubi police station na narcotics drugs and psychotropic substance NDNPS eke makhada case ama register tawbaga loina makhata na thijambagi thabak chathaba haukhre haire makhatarapa pauda dengue Pung kumari da miyoi humdragani pal positive oikhre Manipur da miyoi humdragani pal dengue positive oiduna kumchi chahigi oina pung kumari gi manungda khwaidagi yamna positive oiba numit oikhre Directorate of Health Services Government of Manipur na thokiba Seol amagi matung inna Manipur da ngarang miyoi kungamari khaktama positive oiki adubu ngasina miyoi humdragani pal positive oiba thengnari haire Imphal West District ki oina haukiba pung kumari gi manungda miyoi yankhani pal positive oiduna district achi dengue na soalaba district ama oigadoribra haibagi mi paiba thak yaurakle naungna positive oirakiba miyoi yankhani pal ase hapsilaga sahi achigi oina Imphal West District khaktada punna miyoi chamri humdragani pal positive oikhre Imphal East District ki oina haukiba pung kumarida miyoi mapal khak positive oike aduga district asigi oina ngasi faubada miyoi marfu positive oire Thauba district ta miyoi ani Bishnupur district ta miyoi ani Kaksing district ta miyoi manga positive oirakhe Chandel amasung Tengnaupa district ta miyoi amamam positive oirakhe aduba ngarangi record ta di Sanapati district ta miyoi 10 positive oike aduga Urkhol district ta miyoi 9 positive oirakhe Kamjongduna ani asum haujuk faubada dengue na soktreba district ani asi Jiribam amasung Pheljong district khakta ngasilakle haire dengue haiba laina laichat asi
एडिस हाइना खंगनबा कांग मखल अमना चिकपदगी थोअलकपनी हाइरिबा कांग मखल असि अयुक नुंथिल खक्तदा चिई मरम अदुना असिगुम मखलगी कांग असि लहेंदनबा अमसुंग चिक्तनबा होटनाबिगदबनी हाइरि मखा तारकपा पाउदा नुपा मचा अमा मांगख्रे मसागी सही 13 रोम सूरबा मयाई इम्फाल सबुंग कंपनी मयाई लेकादगी असेम लमगानबा कौबा नुपा मचा अमा ममांग थागी कुलदगी युमदा हंजिलखिद्रे angang adu fit 5.2 wangi kulai kuchuni masa mui amasung tena ka e masa pai amasung mit naha adu mui hairi mahangna yumdagi thokiba matamda sky blue gi t-shirt amalet ke blue color gi half pant amaset ke amuba masu gi cross chapal amatong ke kanagumbana thengnabirabade manaknaba police station da pau pibiyu hairi makha tarakpa pauda haukiba sing kauthoknana ba khemchana appeal tawkhre haukiba punama kauthoknaduna mahusagi matawgom manipurda ingtapa amasung amana amabu thajanabagi phibam hanjilhanaba hotnaminarasi haina Manipur Legislative Assembly ki Speaker Yumnam Khemchana appeal tawrakle Speaker na thadorakpa jeol aman hai Ministry of Home Affairs na tungan ba civil society organization amadi stakeholder singa wari sanarakpagi mahi oina ngasi Imphal Dimapur lambi hangdoknaba warep lawkhre thong asi mahusagi phibam hanjilhanabagi matangda sinthaningai oiba khongthangni phibam asi oreknaba hotnabada Prime Minister Narendra Modi amadi Union Home Minister Amit Shahna lawkiba thodang thagatningai ni hairi makha tarakpa pauda condemn tawrakle Chandel District ke Soktong Village dagi TS Marang Singh Soranga apopagi ming Andrung Soranga kauba miyoi ama tha asigi amadagi Aum phaba Myanmar gi pro democracy liberation army gi kanguna tamthina phurakpabu Chandel Naga People's Organization na condemn tawrakle makha tarakpa pauda aigi aikhoigi hairaga leiringaida apunba sagatpa ngamdana leire aigi aikhoigi hairaga leiringaida khunai asigi apunba sagatminaba ngamdana leire haina ina Manipur Parliamentary Constituency gi MP Dr. Angomcha Bimol Akoijamna phongdokre JP Women's College ke Central Hall da challenging Miss Beyond Menstrual Hygiene haiba hiramna pangthokpa nomagi oiba national seminar da mahangna wafam ase phongdokhibani JP Women's College amadi Danamanjaro University ge Department of English na sendina pangthokhiba tharam aduda JP Women's College ke Principal Professor L. Rajan Department of English ki Associate Professor Dr. Sobana Laisramna athoiba mingthural sing oiki makha tarakpa pauda MSPDCL amadi MSPCL 2018 ge haidoktana leiriba exam result athoba matamda haidokpiyu Manos Manipur State Power Distribution Company Limited MSPDCL amadi Manipur State Power Company Limited MSPCL 2018 ge recruitment haidoktana leiriba ase exam result athoba matamda haidokpiyu haiduna taksinduna leiringai charak asida handak September 2 da thaba ase cancel tawroi haiduna notice tholakhiba ase athuba matamda handokpiyu haina recruitment da saruk yakhiba candidate singge makedigi mari leinaba singe mafamda pungning chingsilakle